ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯅꯤꯗꯪ ꯂꯧꯈꯠꯆꯔꯤ ꯑꯍꯥꯟꯕꯗ ꯁꯉꯥꯏ ꯑꯉꯧꯕ ꯑꯐꯕ ꯈꯨꯗꯝꯅꯤ ꯍꯥꯏꯕ ꯌꯥꯗꯦ ꯄꯥꯎꯗꯝꯖꯔꯤ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯅꯦꯁꯅꯦꯜ ꯄꯥर्कꯇ ꯁꯉꯥꯏ ꯑꯉꯧꯕ ꯑꯃ ꯊꯣꯛꯄꯒꯤ ꯄꯥꯎ ꯑꯁꯤ ꯑꯐꯕ ꯈꯨꯗꯝꯅꯤ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯅ ꯄꯤꯄꯜ ꯐꯣꯔ ꯑꯦꯅꯤꯃꯦꯜꯁ ꯃꯅꯤꯄꯨꯔꯅ ꯆꯦꯔꯣꯜ ꯑꯃꯗ ꯄꯜꯂꯗꯨꯅ ꯑꯜꯕꯤꯅꯣ ꯍꯥꯏꯅ ꯈꯪꯅꯕ ꯎꯟꯁꯥ ꯈꯨꯖꯤꯟ ꯑꯃꯗꯤ ꯁꯝ ꯃꯆꯨ ꯃꯨꯗꯕ ꯂꯩꯅꯥꯅ ꯅꯥꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅꯔꯤ ꯂꯩꯅꯥ ꯑꯁꯤ ꯃꯦꯂꯥꯅꯤꯟ ꯍꯥꯏꯔꯤꯕ ꯎꯟꯁꯥ ꯃꯆꯨ ꯂꯦꯞꯂꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯌꯥꯝꯅ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯒ ꯌꯥꯎꯗꯕꯅꯤ ꯑꯜꯕꯤꯅꯣ ꯑꯁꯤ ꯃꯤ ꯅꯠꯇ꯭ꯔꯒ ꯁꯥꯗ ꯇꯥꯡꯅ ꯊꯣꯛꯄ ꯑꯅꯥꯕꯅꯤ ꯁꯉꯥꯏꯗ ꯑꯜꯕꯤꯅꯣ ꯅꯥꯔꯦ ꯍꯥꯏꯕꯁꯤ ꯑꯐꯕ ꯄꯥꯎ ꯅꯠꯇꯦ ꯑꯜꯕꯤꯅꯣ ꯂꯩꯅꯥ ꯑꯁꯤ ꯂꯝꯂꯛꯀꯤ ꯁꯥꯗ ꯑꯅꯛꯄꯒꯤ ꯏ ꯃꯔꯤꯁꯤꯡ ꯃꯧꯔꯧꯅꯕꯁꯨ ꯊꯣꯛꯍꯜꯂꯤ ꯍꯥꯏꯅ ꯃꯥꯂꯦꯝꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯔꯤ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯋꯥꯏꯜꯗ ꯂꯥꯏꯐ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛꯀꯤ ꯌꯥꯏꯐꯅꯕ ꯍꯣꯠꯅꯖꯕꯁꯤꯡꯅ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯗ ꯁꯉꯥꯏꯒꯤ ꯑꯅꯤꯁꯨꯕ ꯌꯨꯝ ꯁꯦꯝꯅꯅꯕ ꯃꯐꯝ ꯄꯤꯕꯤꯅꯅꯕ ꯍꯥꯏꯖꯗꯨꯅ ꯂꯥꯛꯄꯅꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯎꯠꯂꯤꯕꯅꯤ ꯃꯐꯝ ꯑꯃꯗ ꯄꯨꯂꯞ ꯄꯨꯟꯅ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇꯪꯗ ꯃꯨꯠꯈꯤꯕ ꯌꯥꯕꯒꯤ ꯑꯆꯧꯕ ꯑꯣꯏꯊꯣꯛꯄ ꯂꯩꯔꯤꯕꯅꯤ ꯂꯥꯃꯩ ꯆꯥꯛꯄꯅ ꯂꯩꯅꯥ ꯂꯥꯏꯆꯠꯅ ꯏ ꯃꯁꯦꯜ ꯆꯥꯔꯧ ꯃꯧꯔꯧꯅꯕꯗꯒꯤ ꯖꯤꯟ ꯁꯣꯟꯊꯔꯛꯇꯨꯅ ꯃꯄꯥꯡꯒꯜ ꯁꯣꯟꯕ ꯁꯣꯏꯅꯥꯏꯕꯅꯆꯤꯡꯕ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯟꯒꯗꯧꯔꯤꯕꯅꯤ ꯏ ꯃꯁꯦꯟ ꯆꯥꯔꯧꯅꯕꯗꯒꯤ ꯖꯤꯟ ꯁꯣꯟꯊꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯋꯥꯍꯩ ꯑꯣꯏꯅ ꯍꯥꯏꯅꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯁꯉꯥꯏ ꯑꯉꯧꯕꯁꯤꯅ ꯈꯨꯗꯝ ꯑꯣꯏꯔꯦ ꯑꯉꯧꯕ ꯁꯉꯥꯏ ꯑꯁꯤ ꯃꯃꯤꯠ ꯅꯨꯡꯉꯥꯏꯔꯣꯏ ꯌꯦꯛꯅꯕꯅꯁꯨ ꯂꯥꯏꯅ ꯎꯒꯗꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯎꯟꯁꯥꯅ ꯅꯨꯡꯁꯥ ꯃꯉꯥꯜ ꯉꯥꯛꯊꯣꯛꯄ ꯉꯝꯂꯣꯏꯗꯕꯅ ꯁ꯭ꯀꯤꯜ ꯀꯦꯟꯁꯔ ꯅꯥꯔꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯍꯥꯏꯅ ꯑꯜꯕꯤꯅꯣꯒꯤ ꯃꯇꯥꯡꯗ ꯅꯩꯅꯕ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯔꯤ ꯑꯉꯧꯕ ꯁꯉꯥꯏ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯄꯤꯕ ꯄꯥꯎꯖꯦꯜꯗꯤ ꯑꯅꯧꯕ ꯂꯩꯐꯝ ꯁꯦꯝꯕꯤꯔꯣ ꯍꯥꯏꯕꯁꯤꯅꯤ ꯍꯥꯏꯅ ꯄꯤꯄꯜꯁ ꯐꯣꯔ ꯑꯦꯅꯤꯃꯦꯜꯁ ꯃꯅꯤꯄꯨꯔꯒꯤ ꯃꯦꯅꯦꯖꯤꯡ ꯇ꯭ꯔꯁꯇꯤ ꯑꯦꯜ ꯕꯤꯁꯣꯔꯖꯤꯠ ꯃꯩꯇꯩꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯔꯤꯌꯔ ꯇꯌꯥꯔ ꯁꯤꯟꯅꯅꯕ ꯈꯨꯠꯂꯥꯏꯁꯨ ꯏꯟꯖꯤꯅꯤꯌꯔꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯇꯌꯥꯔ ꯄꯝꯆꯔ ꯑꯣꯏꯕꯗꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯃ ꯄꯥꯏꯈꯤꯗ꯭ꯔꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠ ꯑꯣꯜꯂꯦ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯍꯔꯥꯎꯅꯕꯒ ꯂꯣꯏꯅꯅ ꯂꯩꯉꯥꯛꯅ ꯐꯥꯎꯕ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠꯅꯤ ꯍꯥꯏꯅ ꯃꯃꯤꯡ ꯑꯣꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯇꯌꯥꯔ ꯄꯝꯆꯔ ꯑꯣꯏꯔꯛꯄꯗ ꯁꯤꯟꯅꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯏꯟꯖꯤꯅꯤꯌꯔꯁꯨ ꯄꯣꯁꯇꯤꯡ ꯄꯤꯔꯝꯗ꯭ꯔꯦ ꯏꯝꯐꯥꯜꯗꯒꯤ ꯗꯤꯜꯂꯤ ꯇꯝꯅ ꯄꯥꯏꯒꯗꯕ ꯏꯌꯥꯔ ꯑꯦꯁꯤꯌꯥꯒꯤ ꯐ꯭ꯂꯥꯏꯠ I-5780 ꯑꯃ ꯄꯦꯁꯦꯟꯖꯔ ꯀꯌꯥꯃꯔꯨꯝ ꯏꯌꯥꯔꯄꯣꯔꯠ ꯃꯅꯨꯡꯗ ꯕꯣꯔꯗꯤꯡ ꯄꯥꯁ ꯄꯥꯏꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯐ꯭ꯂꯥꯏꯠ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯪꯕ ꯇꯌꯥꯔ ꯑꯃ ꯄꯝꯆꯔ ꯑꯣꯏꯔꯛꯄꯗꯒꯤ ꯐ꯭ꯂꯥꯏꯠ ꯑꯗꯨ ꯄꯥꯏꯈꯤꯗ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤ ꯅꯍꯥꯟ ꯅꯨꯡꯊꯤꯟ ꯄꯨꯡ 1:53 ꯊꯣꯛꯈꯤꯕꯅꯤ ꯗꯤꯜꯂꯤꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯄꯥꯏꯔꯛꯈꯤꯕ ꯏꯌꯥꯔ ꯑꯦꯁꯤꯌꯥꯒꯤ ꯐ꯭ꯂꯥꯏꯠ ꯑꯗꯨ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠꯇ ꯇꯥꯔꯛꯂꯕ ꯃꯇꯨꯡ ꯗꯤꯜꯂꯤꯗ ꯑꯃꯨꯛ ꯄꯥꯏꯈꯤꯅꯅꯕꯒꯤꯗꯃꯛ ꯇꯦꯛꯅꯤꯀꯦꯜꯒꯤ ꯑꯣꯏꯕ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯕꯒꯦ ꯍꯥꯏꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯃꯅꯤꯡ ꯊꯪꯕ ꯆꯀꯥꯒꯤ ꯇꯌꯥꯔ ꯑꯃ ꯄꯝꯆꯔ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯄꯝꯆꯔ ꯑꯣꯏꯔꯕ ꯇꯌꯥꯔ ꯑꯗꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠ ꯑꯁꯤꯗ ꯁꯤꯟꯕꯤꯅꯅꯕ ꯏꯟꯖꯤꯅꯤꯌꯔ ꯑꯃ ꯐꯥꯎꯕ ꯂꯩꯇꯕ ꯑꯃꯁꯨꯡ ꯁꯤꯟꯅꯅꯕꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯊꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯅꯍꯥꯟ ꯑꯍꯤꯡ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯗꯨ ꯏꯌꯥꯔꯄꯣꯔꯠꯇ ꯈꯥꯝꯂꯒ ꯂꯩꯈꯤ ꯉꯔꯥꯡ ꯑꯌꯨꯛ ꯀꯣꯜꯀꯇꯥꯗꯒꯤ ꯏꯌꯥꯔꯄꯣꯔꯠ ꯑꯣꯊꯣꯔꯤꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯇꯤꯝ ꯑꯃ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯁ꯭ꯄꯤꯌꯥꯔ ꯇꯤꯌꯥꯔ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯇꯤꯝ ꯑꯗꯨꯅ ꯇꯤꯌꯥꯔ ꯑꯗꯨ ꯁꯤꯟꯗꯣꯛꯂꯕ ꯃꯇꯨꯡꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 1:12 ꯇꯥꯕꯗ ꯗꯤꯜꯂꯤꯒꯤꯗꯃꯛ ꯄꯦꯁꯦꯟꯖꯔꯁꯤꯡ ꯄꯨꯔꯒ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈꯤ ꯅꯍꯥꯟꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯗꯤꯜꯂꯤꯗ ꯇꯉꯥꯏ ꯐꯗꯅ ꯆꯠꯇꯕ ꯌꯥꯗꯕ ꯑꯃꯁꯨꯡ ꯉꯔꯥꯡ ꯑꯌꯨꯛ ꯄꯥꯡꯊꯣꯛꯀꯗꯕ ꯊꯧꯔꯝ ꯌꯥꯎꯒꯗꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯆꯪ ꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯑꯦꯔꯣꯄ꯭ꯂꯦꯟ ꯄꯥꯏꯗꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯁꯥꯊꯤꯅ ꯅꯤꯡꯕ ꯀꯥꯏꯅꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯏꯟꯐꯣꯔꯃꯦꯁꯟ ꯀꯃꯤꯁꯟꯒꯤ ꯑꯦꯛꯇꯤꯡ ꯆꯤꯞ ꯏꯟꯐꯣꯔꯃꯦꯁꯟ ꯀꯃꯤꯁꯅꯔ ꯑꯣꯏꯅꯥꯝ ꯁꯨꯅꯤꯜꯁꯨ ꯉꯔꯥꯡ ꯑꯌꯨꯛ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯕ RTIꯒꯤ ꯀꯟꯐꯔꯦꯟꯁ ꯑꯃꯗ ꯁꯔꯨꯛ ꯌꯥꯒꯗꯕꯗꯨ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯇꯌꯥꯔ ꯁꯤꯟꯅꯅꯕ ꯃꯆꯥꯛ ꯊꯝꯕꯤꯔꯝꯗꯕꯗꯒꯤ ꯇꯣꯛꯈ꯭ꯔꯦ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯂꯩꯔꯒꯅꯤ ꯄꯥꯅꯔꯤꯕ ꯏꯌꯥꯔꯄꯣꯔꯠ ꯑꯃꯗ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯇꯌꯥꯔ ꯁꯤꯟꯅꯅꯕ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯃꯤ ꯐꯥꯎꯕ ꯊꯝꯕꯤꯗꯕ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯇꯉꯥꯏꯐꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯌꯥꯎꯕ ꯐꯪꯍꯟꯗꯕꯒꯤ ꯇꯦꯛꯆꯥꯛ ꯄꯨꯝꯅꯃꯛ ꯏꯌꯥꯔꯄꯣꯔꯠ ꯑꯣꯊꯣꯔꯤꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯂꯧꯒꯗꯕꯅꯤ ꯊꯨꯅ ꯌꯥꯡꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯃꯗ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯇꯉꯥꯏꯐꯗꯕ ꯂꯩꯔꯛꯄ ꯃꯆꯥꯛꯁꯤꯡ ꯐꯪꯍꯟꯅꯅꯕ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕ ꯆꯨꯝꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ